Mera hiyangai ningol singidi maithong makalam na thani. Ay di haigani thabum anisidi ningol thani. Mera thana mapum pharangay jivani tana naksilak pamatamgi korong mana laitharak patanjado. Laibak na saba tin na kupa yumjaw adugi marumda. Wawri ba korogi may salang ningol oy bikharadi singju janari. Miyay chan silak labi mauni lembi. Haukre. Chakaw maya sida orendi ahing tumda bergyan tadri ko ngangsa. Mauna ha amana thok oki suniti. Jaw nanaton dudi kuraw ang mamapan male. Chara di kaino asuk hawa si ba. Litak taw silak labi lay sabi ni noy bi. Inama yari to. Horene tasaw noy anigi isaw da ay ko ahing tumaroy. Lang noy bi asuk hawa si dabu kaday da ginoy tasaw gi isaw do ningsing no. Chakidoini, piano chakidoini. Horen githokpa. Suniti na. Mau hanubi, ngahandagi chakaw bachatni na ketharakli do. Hospital doina targa lejani na. Hey, maduga yaponte da. Aidi siruphaw chakaw badi chatni. Chatta yaponte. Sanana. Akhoi lembidi ngahanwaigi yena khada hero ma lehori haibani. Aduna magi di chakaw bale payade. Iche sima angang maya mangsida asibu wani dana. Makoy puna thawai tana nokminay. Laisabi macha amani, Laisna. Khat kare maune gai naga. Laisabi akoy naga kitang khatluradi jutjaba wa amta sa haibiroy noy taw saba ma. Nawagi mamangdana ingta pisari ba. Nawa laitraga na saklo na ma. Laisna ga chahi manabi thoinuna. Mauyam sina na samdo phoibi batarin he. Adui saruk video namse horen film nungai ba mayeng hangi hairaga moi nupa du da utche haiba. Laisna na thoino se namo ai khutche yadre batu. Makut tu thoino da utchenli. Thoino na Laisna gi phone du lawduna video namna ba hotnarakpada lembina. He phone da mulaga namai du da sudat ladi noi nayum pan ba khangloi do. Thoino na Laisabi mayam sigi leader jeje noi bi leiri ki bi de. Noi bina ngamoi ko ai nupaga phangdrikan sida mai kai baga ngamoi ko. Sanana haisu haibani noibi nangbu na yum pana ba tawro kai doge. Inama saksinaga sum thizala hana dagi kharaga thira poklakpane yumga paningdreda. Laisna na iche haujik na yum ningbi saraga hayengwai na ekoida angang na wa khangdega haiba yaroi ko. Suniti na is wata side Akoy Laisna se ikoy dong mandre ko. Inama thabak taw nupa ne kuy na pakang oyan yaponte. Lembi na. Hono. Mayam du punna no minari makoy punna koro koy na laikibana thongal da kana changla I haiba su urude. Bina mapanay bi ama setu na phidu phairap yan silaga masam na clip ama na chaplaga thadoi. Hek yengba da sumali machin thawbi nupi. Mayam du na mabu ubi trabada binana. Swaisida yam nungai na leinarami jatni dana. Mayam du noklambadagi chap lepkhiduna bina da yenglai aduga chabun oina laurai. Aima bina lai bina. Aduga punna amuk noki bina su maram di khangda nokpadu yawselli. Sanana angangsa chalo nani bina gi moram lawrucho. Bina yam chamja bisaduna. Garigino ichebema yare lawrurano. Phakma chichida hekta phamlagi. Mayam dugi nakanda famtharai. Suniti na iche bina yam kena lai kai lege yam thajadiye. Kaino haisiba aibu koirakpaga yadraba chatlo hairo. Lembi na migi mayumda lakbabu acha thak amata su pairakte wa khangkhidre laima. Ihe aidi kawbu kawine. Magi begdagi chamnga chapi ama lokthораktuna. Laisabi se kwa lairucho. Sanana Lairunu angaw bisina haiba wabu laurunu. Lembi na phagi tawbane bina nangsina nakhut chawkhibasina. Mayam gi thabak tawrubani na khara su chawda yari broi chebema. Suniti na aikoi su ichi hoi mayam laibagi nungai jarini adubudi. Inaw hoina wa khangkhibasidani aikoi su wabaga changdrise. Paisa du bekta muk hapchinki. Nate noibu chakawbaga chatna dawriba. Lembi na chatradi kaino chakawba haise ningol ekhoigini ningol ekhoina chatana kanana chatawrige.
Binana matang chana chance lauki. Ibung iba lejaba ikhoi gibudi pangnungda nungai jaba. Lejadaba mayam sulai do. Moi gidi chakau base yeknabagum khalam dawrini. Sanana chumi inaw na haiba chumi. Chumbani ije. Handak thorak liba tamo sidine mabung aphau phakra chani. Onthokna chamjakraba. Ningol mayam gi khanbiraga chakau dawriye. Mayam chu chachiko. Laisabi noi suni. Lembina Dakhinadi kai pine hagi bina. Wa khangkraba tamoni pot oina piruradi kanararoyedana leita laira dasu mateng oina naba. Paisa oina lising pirani hai. Haima noi tamodo mabuk yam phaye wane. Adubudi kaino bina aina khangatlaba tamoni dana. Handakti tamo samuse mayam changdana thagattaba yadabani ko. Sanana ho thagachi. Aikhoi gidi afaba mi khanba haisina ithawni do. Yam nungai jare edudi. Mayam lakliba jibani ta hangchiche pung 12 soinadabi. Aina gariga puraga lawba lakjadoini ko. Noi bina inambina lesabi aribi ghaigidi bonus khara hapaludana. Chummin he noi bie lesabi aribi na maruni ko. Kanade ai tamoda noi bigi wase haudok lukhige. Sanana maduda sohelanu bina soiro iche. Mayamdo punna muk nokminai. Khanghaudana Tanuna Chakauba mayasida laikai si makhayam langida. Nokmi hairakpani sambol ponbi nachom chinbi nupido hek yengbada ichang thawbini haiba laina khangi. Lembina Haima ichema lakbagu uhaudre mayam marang tawbasida. Bina machinda phairap paithoklaga mai chanadabise amuk lai ngasaina chacharamdawni. Hawatuna chatpasu pharak tai mamaido laithokduna phamlaga laiki. Leisna imungda chenchin khiduna mora ama puthoraklaga tanuda piduna. Nene sida phambiyo. Inthok nungsikreda ichadi sakna sakphajariba gadai. Mora do lawduna phamthaki. Bina do su urakpa mali. Machindo khitang chingkhatlaga mamaido haiphet paithoi. Sanana Inauna thajadana nong phadok koirakpasidi kai chani tawriside. Kharangana yoraklamnadi singjusida oirasu saminaba yabani. Tanu momondi noksinai. Aduga amengba khonjalda hairai. Ichebema aise chabaga yaba natri. Thabaksina ne amuktoiba. Mayamgidamakta ne haidunasu chongthokcharureda. Nanaw nongma phajana lakjarage. Aduga pena chaminarase. Ngasidi marang tawre. Nungaiba pawamda tamjaramgena changjarakpani. Sanana Ise Inhaugi nungaiba pawdubu garino tamu tatoksingaidana. Tanuna Ningol chakaubana lakbase kanamana noklasu kanamadi kaplibani do. Aduna ne mayamgidamak khanbiraga tabubona ningol mayam ama punna chakaugadawriye. Laira ina khunba achongmacha khaibibaga nate phakraba chang chap manana muga phanek amaga lupa chamga khaka dakhina tawdawriye. Nanawna lakcharise chakau baw haibani mi che nangbo. Lembina Phai dakhina lawba lakba haidune khoisu. Pisongga do chingkhat tanu adune mi noibo handakti tabubonse BJP gi ticket chu phangla dawne haiba. Mamangda mana tawba ngamhodaba mayam ama leibado yam nungaite. Handakti mapung phana tawdoini hairibani. As kaino yam haikhra jani. Noisina ne nayumda sum laisili. Nong phadokta su koithara o. Sanana khangde aikhoi lakpa laktaba aikhoina pamlisidi awonba malakpuduni ibema khoi mayam changdana soidanabada hotnabiyu. Iche soidrabani handakti aikhoi kendrase awonba ama soidana lakladawni. Lembina aikhoidi chawkhatlakpaduni pamlise natro iche. Sanada makhutuna set chuthai mabuk mabaw phaba mayamsina chakaubidana kayadi nungairise handakti dakhina su phangdawre. Tanuna Aduna marune soibalakpa yaponte ko hangchidi bani tanumitse pung 12 adwaida ai gari puraga lawba laktoini ko. Leiramliba mayamdu amaga fat yengnai. Tanusu makhadum tasilai. Mayamga wari sabase yamadi nungai haibu aise ngasise khitang hatu re thabak khara yami mathang paw hairu dawsu yam leiri numitsu tasin khibana halani ai hanaba tawrage. Sanana Phani ikhoi sum lehorage ko. Hoi ije ai halle ko
mayam ai chatle he warau ya de ko khara marang tawre hawalaktuna chatlamdai aroi ba oina bina da yenglakpani bina su chatkhidaurabaduda haiphet yenglui tanja su chana mityeng ani do hek wai khainei thek amuk mamai do kapthoknakhi tanudi lengjumga du phet phi ga du na phadet hai du na thokre binana nokja ningdra asukoi na pairak pasida simadi haiba ama mayek sengna tawdrabasi mathangdadi awon purak toini gaina mawaga lawru ya ponte ko lairiba mayam du binada amuk punna yenglai bina su mayam du da haiphet yenglaga makha tarai BJP ki ticket phangdorabani kaina mukchari cheng hongna pibagi namada moina nakanda paisa tali mayam si yengo se ataim da khaluno petrol mamal sina sakhini tamo samu se Congress ki ticket choidrabani kana deko BJP da vote pidana tamo samu se mayam changdana amta thagachi sana tapna hoine mayam changdana apha phatta da tanaraga hek thagat pa haiduni binana khangde aigidi soiba yaroi ko chakau baton su aina hana tawjabani ngang dana hogatki ai leisandana noisu thabak sile tawrise ai hanaba tawrage mayam hangjiche sobiba yaroi ko namichidani kanana no haiba loina khangna doise ai chatle bina maphido khajik semduna thokre mayam du tominna ngakna yengna duna lehawi Sunitina saurangna khonda side khara nungsibige torambani aroi be khonda sidi ore he chakau baga amata chaloi lembina is kedobage chatkadabani dakhina lawba bot haidu dine aina pining mamida kit namaga loire sanana lembi moigi sidi mawang amana su warauna danaba domination mana phani ko garino iche ekhoi ningol asuk yamni sibu gaigi wajaru duino gari ma wairaga thok chatla loire Pidabo ani pira asu senchin na innaba Sunitina Lauge dakhina lauge election maya da thorak liba maribak nungsiba samaj seba tawba ibung ipa singna piba election da ningol singi dakhina lauge noi bina inama laudawni moi dagi laudana kana dagi laurudoino moi gi dakhina duna lairaba ibung ipa gi ngari thum hawai acha thak leigadabani Sunitina laidadi ko lairaba ibung ipa amuk nungsiba leite binana bungambra tanuna bungambra Sunitina bungambra do yengnaba taridana lembi phamlambadagi phuk hogatuna bob lawba makhut oidu sangna tingthokhi bina oisina nangna pairo makhut yeto amuk tingthoktuna iche tanu nangna ahalni yeche hek pairo masadu nom duna jagoi saraga chaglai isai oina chingbiro oida amuk chingbiro yeta amuk chingbiro election da ningol ekhoi sabak phakpiro khobak te amukha khurami makhut ani du wangna muk thangatuna lembi jagoi sari matawduda mayamdu mabuk paiduna nokli ningol singe amato aiba minoktuna pumnin nilli